East Manipur Meng Tabiribasingbu Taram Okchari. India gi Act East Policy da Kalandan Project asi India gi economy amadi defense da achoba mateng oigadoriba yanglin saru amani. Masina yumlo nariba Myanmar da China gi chakwat taurang amadi mapangal semgalakpa kudimak lamba taunanaba pambai amasuni. Masida India ga samnarakadaba achoba laibak singdi Australia, Japan amadi US ni. Kalandan Project asi Myanmar gi Rakhine State ki Sidway amadi India gi Kolkata ga ising lambel da samnabani amasung laikang lambel dana Sidway port dagi Mizoram yongnaba honabada Kalandan River fauduna Chin State ki Paletwa lana chatpa mathau tai hariba lambel asida Paletwa asi Rakhine State ki mapangan kalaba Arakan Army group na control tawduna leribani. Arakan Army asi mamang sahida New Delhi da India government na unanaba kawda chatkidabani. Adubu Mizoram gi official sing na Assam Rifles gi official sing yauna Arakan Army ga India gi lamkhai da unakibadi laiki. Amaromda Arakan Army gi mapangan kudimak Myanmar gi khwaidagi mapangan kan ba amasung Myanmar Army ga ceasefire lairiba WA group UWSA dagi phangba ngaktani. UWSA asi China ga afaba mari leiba oibana Myanmar da achoba group oiriba TNLA MNDAA amadi Arakan Army gi Brotherhood Alliance asi China gi wa taba group ngaktasu oiri loinana KIA fawba China gi wa tadaba ngamde. China su Myanmar government amadi achoba armed group sing asi violence na ina politics tawri asumna India su masagi kanaba amadi apamba fangna sem sabada araiba pambai puthokli. India na CNA Arakan Army amadi KIA da kanaba kaya lona piduna makhoi gi khongdafum lounaba honar kudimak asigi naknabada New Delhi gi koksikpa oiriba amadi tawdaba yadraba ahanba khongthang amasu oiriba Assam gi Ulfa 1 Nagaland gi NACN Naga Army amadi Manipur gi revolutionary group singna Myanmar ga yumlonariba mafam singda lairiba asini. New Delhi na Manipur Nagaland amadi Assam gi ningtam ihau asibu loisinaba negotiation amadi military campaign chathanaba military agency singda kumna senahanduna lairiban. India gi Look East natraga Act East policy da Manipur Nagaland amadi Assam gi revolutionary group singbu han loisinaba honabagi maram India gi Look East policy asigi strategic importance adu China amadi Pakistan na khangi amasung China na India gi plan asibu thugaibada revolutionary group sing asida mateng pangsinkrabadi Kalandan Project ki mapung phaba mahai India na fanglo. Ngasi makidi Arakan Army da China amadi India animakna balancing game ama sanari. India na Arakan Army da Kalandan Project ki mingda petrol, medicine, fertilizer amadi atay hingbada changba polam kaya pi. Amaromda military junta da su medicine amadi military medical equipment kaya piribani. Aikoina subchan na yengbada achoba leibak ngaki natana yumlo nariba Mizoram na lauriba kudongsaba amadi future plan asisu angakpani. Sin state dagi Mizoram da khusu khulai smuggling tauba drug smuggling tauba ngasimak thokliban masi anambana Indian security na khangsinade maramdi India gi apamba fangnaba honabada Arakan Army amadi CNA bu santainabagi thabak punamak Mizoram gi minister singna tawri. Masigi mathakta army officer kaya aronba sandal lambi oiri. Future gi yengba tarabadi Mizoram gi khwaidagi mapangal kangkhalaknabagi maram tourism amadi transportation su amani. Southeast Asia amadi Indian Ocean da porakpa lalol itiki polam kudimak natural resources yauna gas oil punamak Mizoram na khwaidagi khudongsabu oigani. Masida mijeng oiduna Mizoram CM na CNA bu macha manaugum yengli amasung Arakan Army ga khanadanaba amadi khudongchaba launaba pauktak piduna lakli adubu CNA na madu yabadi leite. CNA asi India gi ro na chauna support tawrakli loinana CNDF ka zu India gi military agency ga mari lainaribani. Group sing asi Manipur gi revolutionary group amada mercenaries oina kayarak Indian Army gi covert operation da siznakibasu laikhrabani. Kalandan Project asida Assam gi intellectual kayana Barak Valley amadi Brahmaputra bu future gi damak achoba mijeng thamgadabani fondoknabasu laikhrabani.